Online Manipur YouTube channels being bir bamayam pum nang po muka hana taram nok sari han badayam na maru iba update ama Eningthouna Maharaja sana jobale sem badagi lokot jage handaki lan se maitai na hauru badagi thokpani haibase haibiganu simatang se ai thamu yamna kai political advantage law nagum siko laibak nungsiba tan nagum si mi sinarakani aseng bahaina Maharaja sana jobale sem bana social media da tharuk pasero lamana pongdok piri aduga mahaki atop update amadana asum aran seng na khanglaga wangang si thataraga mathoi lan torok pasidaksu pumnamakki tainafam isa singsida oiki loina khanglaga lakhi hojikti limit helakle khangbo wari haina Maharaja sana jogole sembana sumna pongdok piri aduga mathangi update asina singkai kai samdagi thadura paseron ama pongdok sage aduga post asi korongan ba khuman asu share tori operation loktak ta sikhiba mayam du prajana kanba ngamkhibra amu haibada gyanta si asoiba ama ngairiba lamhui kaya leibani haina singkai kai samna pongdok piri aduga mahaki reply onna korongan ba khuman asumna piri isel inaw lising kaya hatrage handakta yamba ama phakibado nomini protest tawramme loikre mayam kayam wakal tarage Amit Shah lakpa numitki mayam dudi toksika na de lal loidri yamna wali asengba achumba matamda purakani kuiraroi outer da kuki na solid kanada pige yengsi aduga kai tawrake yengkhisi haina korongan ba khuman na asumna phongdok piri aduga mathangi update asina manipuri police na social media tutor pasarun amakaktang pathok sage Moirang Kampu Primary School da ngarangi nungmai kappada senabani haiba miyoi ahum farba miyoi sing adudi laisom bam Jameson sing sahi kuntraga mari longthong bam ratan sahi nifuga taret amasung khumuksam angamba sahi kuntraga ni thoi makhoi ahum asi ngarangi Moirang Kampu gi Primary School da nungmai kappada miyoi amasu sokhibani haiba miyoi ama sokhibadu da senaba miyoi ahum Manipuri police na phagat pangamkhre makhoi dagi .32 gi piston amasung kapayariba maru nipan phagat pangamkhre aduga mobile phone ahum aduga car ama aduga case oina lupa lakh ama ka makhaisu makhoi sing adragi phagat pangamkhi aduga mathangi update asna da aboy khumandagi lokhachage moirang purel da maitai athoba singa kuthoknabada nongmaina panbadagi laikannarkiba kuki khungakpa ama ngarang leikhidre mahaki maming Benjamin haukip sahi kunga mapan gelbung village tagini haina phongdok piri aduga mathangi update asna kangla pawdagi lokhachage taraga nipan suba lok sabha mikal da han batang ki segment nifuga tareta voter lakh taraga nipan lising nifuga mari chadrukka yangkai kani thoina vote tha thakre nungtin pung manga phawada inner da sada 91.70 outer da 61.12 vote tha thanaki pamdaba thodok sing thokre ngasi ayupung taret tagi nungtin pung mari fawba Manipuri inner amasung outer parliamentary constituency ani ki apun ba assembly segment gi nifuga taret han batang ki vote inner da sada 91.70 outer da sada 61.12 tha thanakre apun bagi oiba sada 60 ga 7.90 ga 1 tha thanakre haina ECI gi report matung in hainari mafam khara nongmai kapsin ba yauna IBM thugai ba thodok khara yauna mikal asi pangthoki ngaki mamang da phangba report ki matung in Manipuri gi vote tha tabagi sang sada 40 ga 6.92 yaukre inner vote tha tabagi sang sada 40 ga 9.94 outer da sada nifuga mathoi point nifuga mapani inner ki tongan ba kendra da vote tha thanabagi sang hojik pawda androda 53.33 Bisnupur da 54.07 hingang da 58 kairau da sada yankai ga humdoi.22 kai samsung da sada yankai ketri gau da yankai ga mathoi .18 kuntrak pam da 53.55 kurai da 45 konthojam da 53.66 kumbi da 35.27 lamlai da 54.57 lamsang da sada nifugutare langthabal da sada yankai mga .15 lilung da 52.18 mayang imphal da 44.25 moirang da 45.57 nambol da 58.89 nauria pakhang lakpa da 54.38 oinam da 37.60 pachoi da 38.76 sagol banda 55.40 segmai da 45.05 singjamai da 58.31 thanga 40 thangmai ban 50.99 thongju 52.20 thawbal 53.50 uripok 24.96 wangkai 45 wangkhem 54.24 wangoi 56.35 amasung ya school na sada humphuni numidang pung mari phawba vote tha thanaki ba asida inner Manipuri parliamentary constituency da INC gi mire
दा अंगुम सबीमोल अकोइजम बीजेपी की थौनाजम बसंत कुमार आरपीआई की महेशो थौनाजम इंडिपेंडेंट मिरेप ओइन आरके सोमेंद्रो एलाइस काइकू मोरांगथम तुमतुम सना नुंगसाबा अमदी हौरोंबम सरतना लंबा तौनरी अमरोमदा आउटर मणिपुरी पार्लियामेंट्री कॉन्स्टिट्यूशन दा अल्फ्रेड कानगम एस आर्थर एनपीएफ की के तिमेथी जिमिक इंडिपेंडेंट मिरेप ता एलिसन अबुनमई अमसुंग एस खोजोन पुन्ना मिरेप मरीना लंबा तौनरी नोंगई कापसिलकपदा अमसोकपा ngasi ngarang nungthil pung ani khara helakpada ketrigaw esigi manungsana leiba moirang kampu sajep lp school polling station 3 by 11 da bhot thanani da masakhang da bakar amada lakpa mi kharna nongmai kapsilam badagi mafam adu da bhot thataba toklokpa han ama nongmai na pan badagi ras medicity da pukatuna laikan nakhre soklaba mi adu ki maming question sanayai ma sahi humpuga manga moirang kampu सजेप्तगी नि हाइरी माकी ये थंगबा नंगल नोंमै मरु अमा पानकी थौदोक अदु त कोइसा उनरबा मफम अदुगे बियामना पोलिंग स्टेशन अदु साद 60 बोट था तब लोइरबा ईवीएम यावनो मिखल अदु सिनबा पोलम सिंग मै थादोक तुना मंगन खरे हाइरी अमरोम द थौदोक अदु सेनबनी हाइबा मिय खरा सिंगारेन तेजपुर दगी पुलिसना फाखरे मखोइगी सबसाबा मरी मखोंग हौजिक फाव सबसाना खंगबा ngamdana लेरी ईवीएम मेसिन थुगाइबा अमरोम द इम्फाल इसकी 4 केट्रिगाव एसी के तरागुमदई टोक नौरियागी कोंगपाल नौरोइबम लेकाई पोलिंग स्टेशन 4 by 13 दा भोट तादबा लाकपम नुई खरना ईवीएम मेसिन थुगाइरम ले थौदोक असि चौरकना पुंग अमरुम तारकपदा थोखिबनी लोइना मोइरांग केंद्र की थमना पोपी प्राइमरी स्कूल पोलिंग स्टेशन अयुक पुंग 9 निफुरोम ताबदा सखंगदबसिंग नोंमै कापसिन बदगी भोट थातबा ngaheglepki ahan फोर्सिंग जंक्शन इरांग अदु लक्सिलब मतुंग मखाताना भोट थातनकी बुट कैप्चर तब केट्रिगाव एसी की बमुन कंपू पोलिंग स्टेशन नंबर 44 by 4 दसंग दबसिंग बुट कैप्चर तौखिबदगी मियाम मखाताना भोट थाथकिद्रे बमुन कंपू बी की पोलिंग स्टेशन ओरिबा पाउनियर एकाडमी द सखंग दब खुलाई पाइबा सिंग ngasi उपुंग तारा खरा हेलकपदा पोलिंग स्टेशन द संगलगा ओवर पावर तौदुन मियामना भोट थाथना क्यू द लेप नरिबसिंग थुगाइबगा लोइना इनर एजेंट प्रिसाइडिंग ऑफिसर सिंग की हेलगा नमफुदा भोट थाथकरे हाइरी मियाम अदुना थिंग बपिरुबदगी सीसीटीवी कैमरा न सिंग थुगाइरम की हिरम असिगा मरी लेना भोटर अमना फोंदोखिबदा असुमना नम